Umpum Direct Suba, Wildlife Week celebration nga celebration kray, Sandan Lampi kita lamlak ke sago sexing hali base, tingnya ba Manipuri Governor Dr. Nazma Hepla na lengak punging sing kray. Lobuk tay sing panghan na balengak na tabak paket pa hore, Water Resources Commissioner natraga, si Minister gi loisang da wakat pila uhay na Manipuri Minister and Birena Pungok. Egis polisi na lakad sa sabsabat horang sing paikat haudrabati Manipur sa isam sabalapi pau na pamamba oire ka to hogrogari haina Indian Chamber of Commerce Exim Saminda haini. Amasung Argentina da pangkok liba Summer Youth Olympic Games da tangsam tababi tubina judo masana da silver medal loboduna Olympics da lebaga sa medal lobang ba ahanba judo sanaroi wait. Mayam kurum jari dom ni empri pas impact news ni ai ke thoksom na hoji pungsa sa phawgi mari pausing yamda pizari tha sigi tang ani ki sayola masupna satharakpa humphum doirak suba wildlife week celebration ga selosin kre chandal lambi ki damak lamlak ki sau sexing hale basi thingna ba Manipuri Governor Dr. Nazma Hetlana lenga ki puning singsin kre celebrate rights of wildlife have thim da satharakli ba palan thorop asigi ngasi grand finale nimita governor na Malay tongan from sing the London Asida Sakta Lakpo sexing Yokat Nabaki Pandamda Marilay Neba Loisanga Bisnupur district Tinungay Ase bird sanctuary wina Lauton of Yapama Pongto Nakre Feles compound leba MSFDS the Pangtok Liba Torop Atuda Governor Namakaratuna Malay Pamata the Pangdaba Tongan of Pambi Amati Ziba Makal Kayana Sakta London Asida Kundari Bamiam da Pambi Amati Ziba Singasi Maru Sing Kangan Batangai Fade Malay na hotspot kuntra mari lebigi manungda lebagasi ko na hotspot mari lay masi manungda state ase lebagasi hotspot ani haibadi Himalayan amasung Indo Myanmar hotspot ki manungda lay ba mapamne ngasidi state ase ko na national park ani wildlife sanctuary taruk amasung community reserves mapan lay ba sauthok sa phongdokli loina na lamlaki sa singi manungda kai amasung samu yokan ba project tiger amasung project elephant haina mingthon project sing lagang paikalak pa si apapakong tangi hiking. I think it is our responsibility. I have been one person who's been talking about breaking this Ethite barrage, because when this Ethite barrage is open, which is now no need of it, because we generate enough electricity, we don't need the 10 kilowatts of electricity or 10 megawatts of electricity from there, then this weed will flow down the stream and go into the sea, and our lake will survive. And I have been told that many different varieties of fish which were living in the Lokta, almost 16 varieties of the fish are not available anymore because they died because of the water, and even the migratory birds have stopped coming to Manipur. There's not so many migratory birds come over here from Siberia or Mongolia. Every year they come in the month of October and stay here till February. They are not coming because the water is too high and they cannot feed. Their feeding ground is reduced. So these Ngasi ki tharom da simina saren birena lenga khaktana lamma ki sago sexing kan mangam loi lenga ki maikai de gidi policy semba khaktani miyang gi mateng yaudana mahu sagi kal kaidana ngangna sat pangam loi haiki mana makatara duna state asida malangi mafam kaya de ki lam koiba kaya lakning be kya pa malaira basu ban strike kungmana state asigi mingsa thiandana lam koiba sing lakta be kya soba lambi ama wairi Hauki bain kumjala sini tara mathoigi matamda sumna tangi mapan lamgi lam koiba sabri tara khak laglamba adu hauki bain kumja lesini tara nipangi matamda di puna lam koiba lising mariga sumna kuntra rom lamda masda laki masimag miyam na wakal tarak pa di miyam gi mating nani haiki mapan gi miyam na status da uri ba mi ngasi nathai na ba laiga na Imphal evenings ki thorom hawdok pani thorom asi lambi tangkhai thinglaga pangthok pana miyam da sauna khudong thiba madi laiga ki maikai dasu khudong thingai oibi film sauna leiri adubu Housing Imphal City Mahong Sagum Oidre Numida Wairam Thong Lolam Kaitel Sing Ngasidi Pung Mapan Pauba Kaitel Hangdona Miam da Kanaba Fire Imphal City da Natana State Siki Tonga Tonga Town Singda Atheng Bapau Kaitel Hangnarak Libase Imphal Evenings Ki Saurab Kodol Ni Haina Hangna Fungdoki
cannot do alone. As I see, wildlife na government cannot do alone. We make only we make policies. But delivery the woman we need the help of the peoples. Smooth delivery, aduga fulfilling the pandam the people's support yawna kingam troubled state ni strike ban have to along ungkat na gada labor mi la ning the mapam mo na mapang na message am sa le chika kan ne ina ujay ngona yam pakli yang wars mayam the outside world Manipur se kamai ne image am sa khirge bo Manipur se troubles mi sang we ade sang mi leibe ya mi sang visitor la ko ya na te bi message am sa adu na ne immediately equina sarkar anu silaka na equina imphal evening ga ngarang sahi phar ko celebrate tor kai nate khangi koi sorok tu nakal lam thinga ga tor some trouble khar lai gane koi khangi but why we want to send out a message that Manipur also started a night life Manipur lenga ki mi makhada ahan boy na numidangi matam na pangthokpa khanaba thoram Imphal evenings sahi ama pung phakre Manipur apik state amo zarab so so wakal khan ma mioi kaya lairi Imphal evenings na maram orika state da miam gi tension khara han thahan mangam le haina Kevin PD Minister Karam Syam na phongdokre ngarang October 3 ki numidang da mahut department na sindra Imphal evenings ki sahi ama parap ki thoram Kangla Western Gate mamang pangthoki thoram da saru yakiba Minister Karam Syam na haikibda thoram asi horokpada amadi Satharaba matungda negative comment kaya malaki adubu thoramasi sahi mapung phana satharaba matungda Imphal City manungasi taru tanana thambagi wakalot ama miyam da pire loidana moral amadi civic sense ki wakalot ama miyam da pire haiki Imphal evening si tauraga Imphal City si mo nanda ba tawbo intho draga ina chingnaru ba hai tare ado hujikti madugi adi wakalon du madi sama laitre na lawi yamna darkar oidi negative attitude se yaringo ekoi horei ba narol singdi thadok se adu yamna positive thinking oiba ngasi sida phamaga chokri mada maru mapang khara phami narga wari watai saba khotpa kanda yamna constructive oiba aduga wakalgi sharing ama tawba madugi khudong chabudu lawminnaba kanda dum yamna kanagane na khalle maramde khoi maitai society se punbham se kya laiti sigi khudong chabu mayam se Imphal evening na pire na khanjai mahudamadi town planning minister Thanawjam Syam Kumar haikibada state asida BJP na lusingba no balangak aman lakpatagi awan ba man lakle lamdam asida lairiba miyam gi barakta nung sina bagi wakalona mati pungning gi oiba awan ba man lakle Imphal evenings na miyoiba ama oina hingligay matamda nungsi sana na laisi habigi mayek larab kudam ni haina Minister Thanawjam Syam Kumar na makataki Saba thapa amani adu khaktagi natana amadi evening is free of natana laiba namdam masi ingalaliba tungi pillars mo tungi naha singmo department sa tongan ba akoigi painting competition quiz competition amadi academic atmosphere ka mailena ba academic ka mailena pot mayama koi sinduna tongan ba Manipur gi singer kayana laiba miku amada potha jana ko damakta koi makhal matheng isai ka la thok tan lepta matam matam program sil nuebe koi si nomudi sigada mangti aduna hingai sida amaga manu sinaba amaga koi gi my culturalist mayam si exchange tawdana amaga punaduna santri nungai na hingbadu madugi khudam amani hadana apel tawi Kungginong sudabadagi hojik maruwaina Manipur ki tampak lamda lairib laupham kaya laikrak satuna ningtina pau satpa ngamloidab ki fiyam da laire hina masida Impact News ki news reporter RC mangangsa madi cameraman Irom Mosa dagi paudam ama Masagi chathok marang kaina puthokpa ngamdabana maram oiraga chahi khudingi mapandagi cheng metric ton lising kaya pusilaktuna ngasi fauba Manipurna langu singu gilamda mipan tangduna lakli Maru oina Agriculture Department kada amasung Minor Irrigation Department na paikhatpam thokpa thaurang sing ningthi na paikhatabana lamdam asigi lawmi singna chathok marang kaina puthokpa ngamdabaki machak ama oiri hauzik langbal thayoraklaba faubada kumgi nong chudabana lawfam kaya laikrak chatle ising ichang marakta wana pankhiba lawfam kaya lokpa ngamloidabaki fibam da leire hauzik si singdu phangdramnina phawam salani chaningai thangningai su leiraroi ado khoi bu sumai sum kangdar siro hai dibra
ꯑꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯁꯤꯗ ꯐꯖꯅ ꯁꯔꯀꯥꯔꯅ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯕꯤꯗꯅ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯐꯪꯍꯟꯗꯅ ꯇꯤꯜ ꯍꯤꯗꯥꯛ ꯄꯤꯕꯤꯗꯅ ꯇꯧꯔꯗꯤ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯕꯛ ꯐꯪꯒꯗꯧꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯐꯤꯕꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡꯅ ꯋꯥꯅ ꯄꯥꯟꯈꯤꯕ ꯂꯧꯐꯝꯁꯤꯡꯗꯒꯤ ꯐꯧ ꯂꯣꯛꯄ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ ꯂꯣꯏꯅꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯐꯧꯒꯤ ꯃꯍꯨꯠꯇ ꯐꯧꯍꯥꯝ ꯑꯣꯏꯅ ꯆꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯤ ꯅꯪꯕꯟ ꯊꯥ ꯌꯧꯔꯕꯁꯤꯐꯥꯎ ꯂꯧ ꯁꯥꯠꯄ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯀꯪꯗꯅ ꯐꯧꯍꯥꯝ ꯁꯥꯠꯂꯦ ꯃꯤꯒꯤ ꯂꯧꯁꯥꯟ ꯎꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯥꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯅꯤ ꯑꯩꯈꯣꯏ ꯐꯧꯍꯥꯝ ꯆꯥ ꯍꯤꯡꯒꯗ꯭ꯔꯥ ꯂꯧꯖꯥ ꯎꯕꯁꯤꯗ ꯃꯤꯒꯤ ꯐꯧꯗꯝꯕꯤꯁꯨ ꯄꯤꯅꯤꯡꯉꯥꯏꯁꯨ ꯌꯥꯎꯗ꯭ꯔꯦ ꯂꯩꯉꯥꯛꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯑꯃꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯊꯥꯗꯗꯨꯅ ꯄꯤꯊꯈꯤꯕ ꯋꯥꯇꯔ ꯄꯝꯞꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯄꯤꯊꯈꯤꯕ ꯄꯝꯞꯁꯤꯡ ꯑꯗꯨꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯤꯕ ꯂꯧꯐꯝꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯃꯔꯤꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯄꯥꯏꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇꯕ ꯅꯠꯇꯦ ꯅꯣꯡ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯅꯣꯡ ꯇꯥꯕꯤꯗ꯭ꯔꯕ ꯃꯔꯝ ꯑꯣꯏꯗꯨꯅꯀꯣ ꯏꯁꯤꯡ ꯆꯤꯡꯅ ꯃꯩ ꯑꯋꯥꯕ ꯑꯗꯨ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯆꯤꯡꯉꯤꯕ ꯏꯁꯤꯡꯁꯦ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏꯁꯨ ꯈꯪꯗꯦ ꯂꯧꯐꯝꯁꯤꯡꯁꯦ ꯀꯪꯕ ꯌꯥꯎꯔꯦ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯗꯒꯤ ꯀꯪꯉꯦ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯒꯣꯔꯃꯦꯟꯗ ꯑꯝꯇꯪ ꯀꯔꯤ ꯂꯩꯒꯦꯅ ꯈꯟꯅꯕꯤꯕ ꯄꯥꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯐꯝ ꯈꯔꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯧꯃꯤꯁꯤꯡꯅ ꯂꯅꯥꯏ ꯋꯥꯇꯔ ꯄꯝꯞ ꯀꯌꯥ ꯋꯥꯏꯗꯨꯅ ꯂꯧꯐꯝꯁꯤꯡꯗ ꯏꯁꯤꯡ ꯆꯤꯡꯁꯤꯟꯅꯔꯤ ꯃꯁꯤꯅ ꯐꯧ ꯁꯥꯠꯇꯨꯅ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ राष्ट्रीय कृषि विकास योजना है स्कीम अखा डिजास्टर मैनेजमेंट की वाटिबर फंड गवर्नमेंट ऑफ इंडिया ने पीरी फंड से 5% से नेचुरल की निम कायनिंग थोड़ी थोप सिजनब पैसा खर थमे हंक चाही 2018-19 से 87 लाख स्लीमिंग शेयर यारकान लाख कोई 34 से रिजर्व तौरे पैसा से सिजनरकान नों निनी से यादगी थून अफंग मफम से लेरकान पीबसे हौनब याम कन्ना थौरांग तौरे ओइरिबा फिबम असिदा मणिपुर लेंगाक अमसुंग मरी लेनबा डिपार्टमेंटना लौमीसिंगिदमक्ता करिगुंबा खरा खना हौद्रबदी अहुम सुबा चाक तांगबगी थौदोक थौलक्लोय हाइनिंगाय लेते अना लेजरीब मफम असिना कैरा वांखेम हाइर खंगनरिबा लकोन दुदनी लकोन सिदसु मियामना उबिरिबा फौसिंग असि इसिंग यावदबन मरम मोरगा मखाजी अखोय हुजी लेखक चटपना मरम ओइबदगी इसिंग जिना चुखतलगा पांबिजिना इसिंग चुखत चरगा चावरकदबा दु चावब ngamdre हुजी ओइबा फौसी मसा तासलगलबा फौ सालगलबा फावबदा मी ओइबा ngамोदगी पोर अमा लेरि हेरम मसिदा मरि लेनबा डिपार्टमेंट अमसुंग मणिपुर लेंगाकना करी करमबा थौरांग लखलगा लमुइसिंगना फौ वाना थाजग्रिबा असि करमना मही लोकदगे हाबिदुगी मियेंग चंगबगी तंगाई फतबम लेरि कैरा वांखेम लखोंदगी कैमरामैन इरो मोसागा लोइना पाउदम जरिबा आरसी मंगांचा इंपैक्ट न्यूज अमरोमदा इसिंग फंगदबना मरम ओरका लबुक कंसलक्तना फौ सातपा ngamdabagi awaba leri basidagi koknaba लेंगाकना माइनर इरिगेशन लॉइसंगी मखादा रिवर लिप इरिगेशन की बतेंगा लोइना इसिंग पीबा हौरे लौबीसिंग इसिंग याव कोदोंग सादबगी अवाबा थेंगनरबदी वाटर रिसोर्स कमिश्नर नत्रगा चीफ मिनिस्टर की लॉइसंग द वाकत पिरो हाइना मणिपुर के चीफ मिनिस्टर एन बिरेन फोंदोखरे वाहम असि ngasi हुमफुम दोरक सुबा वाइल्ड लाइफ वीक लॉइसंबगी थरमदा फोंदोखिबनी फौ मपुंग फाना लोकपंग ngamlaroidra haina लौमीसिंगना मिपाइनरि बसगी मतंगदा चीफ मिनिस्टर ना मियामना मिपाइनरि बसि कोकनबा लेंगाकना हाई पावर स्टेट कमिटी सेमदुना खोंथांग लोकत पाहोबगा लोइना इसिंग सिंगनबा पम्पसिंग लैनबा थौरांग तौरे इसिंग फंगदबना लेकक चलबा लबुकसिंगदा नुमित 5-10 लेप्तना इसिंग पीदुना महौसागुम पोथोक लैना पुथोकपा ngamnaba kana honaragani इम्फाल ईस्ट इम्फाल वेस्ट बिष्णुपुर अमसुंग थौपाल डिस्ट्रिक्ट की मफम 58 रिवर लिप इरिगेशन की बतेंगना हौजिक इसिंग पीपी खोंथांग पाइखलि थौपाल डाम की गेट नाकल अमखक थादना इसिंग पीनबदसु गेट नाकल अनिमक हांगदोक्तना इसिंग पीबा हौरे मियामना थोइना मिपाइबिगनो लैंगाकी माइकैदगी लौफम थोकपा थौतांग सबसाना लवनी हाइना महांगना फोंदोखि माइनर इरिगेशन की मखादा रिवर लिप इरिगेशन ने तुरेंदगी इसिंग सिंखलगा लौद थादबदो मदु कन्ना कोइ थबा हौरे मफम यांखैगा माथोइदा बिष्णुपुर दा त्रामा इम्फाल वेस्ट दा माथोइ इम्फाल ईस्ट कुलमंगा मफम कुनगा यांखैगा माथोइदा मसे आरएलआई की फंक्शन तो होनबा हौरे यांकोना सोइसि इम्फाल ईस्ट का कुंबी एरिया खरगा
aduga thobal ki jaga khasu yawi Bishnupur well and good had was we can study to kana high level state level board committee ma sem gore anybody low sapangam daba adugumba ising gi dakar laibo khotba lairagadi athubada water resource commissioner or either ID office Chief Minister's office contact of you Agis policy lapak iroina Indo Myanmar International Border Land Road hanglakpana singpa ahom kaya lagli basida Manipur na kudong sablaw na bakari karama thorang sing paikat pa mathaw tab ke habidalam da basida lari pa miyam marwaina stakeholders sing na khang da yadab ki tangai fadab lari haina export import ki lam da lari pa experts sing na phangdong narakli ngasi Indian Chamber of Commerce na Manipur Chamber of Commerce and Industries ka kusam na duna export procedure and documentation habi hiramda khanani na ki thoram hongdok pagaloina na Saru Yakiba experts in Wafam Singasi, Tamnar Kibani, Singmerong the Leba, Hotel Classic Grande, the Pangtopa Kanabiki Toram, Aduki Nungi Overall Pikiba Manipur Chamber of Commerce and Industries ki President, Dr. Oinam Radisham Nakibada, China, Yauna, Cambodia, Laos, Myanmar, Vietnam, Amadi Thailand, Harim Lamsing, Asida Maling, upon by me Masing Sada Kunmatoi Lady, Asiko Lebaxing, Asika Maling, upon by me Masing Sada Kulumdoi Lady by Indiaga. Samna hagodariba Manipurda kari kari thogdang sing paikat khatege haibadu kumna khanaduna thorang khara paikat haudragadi Manipur si sam sambalambi phongnapam amok oi hauduna gari kya sakkibagi upul khak sa haubanatana kanaba mata phangloidra haibagi mipaiba lei haiki The Asian Highway Network from Taichilik, Asian Highway Network 1, H2 from Taichilik and from Mayawadi is coming to Moreh. The BCM corridor, which is the Bangladesh, India, Myanmar and Chinese corridor, still wrote just talk about Mr. Shantor. It was very recently, a month ago, that they have proposed and that reaches from Kunming in the Yunnan district, province of China. It goes through Moreh to Dhaka. And there is also the GMS corridor which is coming up, which is nothing but the greater Mekong sub-region, where the western corridor actually connects up to Moreh. Khananenabiki Thoramadu the Manipur Langa Textiles Commerce and Industries ki Principal Secretary P. Wi-Fi na high logistic policy mathaw tai haibasimiam na khangra wafam ni adubu masi thabak oina pangtok pada tai taraiba thorang amadi oide India lega na phawba hojik phawda sab logistic policy ama sema leitri haiki ngasi ki Thoramadu saru yakhe Indian Chamber of Commerce North East ki Regional Director Insanter Sobhapatnit na high Manipur se India ka South East Asian Laibak singa samnabada India ki oina mafam sarabasu Manipur da logistic ki oiba thorang sing maroina transportation ningthina lahen ki tangai phadaba leiri hai mapan laibak ki pusulakpa khaknatna India na su mapan laibak ta yari makai export tawna bohona kadabni hai khibkalona na karigba Manipur na ek is policy ka mari leina ba thorang sing paikhat haudrabadi Assam ga Myanmar ga samnaba lambi am oriba Stillwell Road asi mathau tawrak lagani Torok lagadi Manipur na pangada bakana bakaya mangkibaya haina sumahana pongdoki. Many of us are very much aware of our borders, particularly for Manipur, on the north, the west, the south, or the extreme west. But many of us are not too much aware of our border at our backyard, that is the eastern side. This is the key area where we need to focus now. We have been discussing for coming up with the logistic policy for the state. We have come to realize that it is not as easy as it appears. Even the government of India or the country does not have a logistic policy as yet. Workshops and seminars such as these relating to exports could be organized in various districts in the states periodically. Secondly, there is need to develop the region as a manufacturing hub. You need to have a strong manufacturing base in the northeast itself. So it's pertinent to identify those commodities which are on high demand in mainland India and on the other side of the international borders, and also to set up a manufacturing unit accordingly. Haukiba September 30 ita nagartaki horkiba Myanmar, Thailand, Cambodia, the Laos tamna sakkigadaba Asian Car Rally lamthungpham yororba matung ngasi Manipur da halakpada Business Excellence Group BEG na okre ngasi Nagampal gi Sangai Hotel pangthoki patormadu da rally etu da sabu yakiba miwe singda BEG gi maikai diga sama khudol pidni kai khumna butki handak sakkiba Asian Car Rally etu da Manipur masa taruksu yaukibani
District Session Judge Imphal West na laikhidraba RK Ratan Malagi misi da senaba soibam dhanabirbu mapanji supa jail laibagi phadok pikre Maibam Manoj Kumar Session Judge Imphal West na dhanabirbu Indian Penal Code IPC ki section 302 mati 201 ki makhada mara leire haiduna ngasi sentence adu open court lauthokibani loinena mara leire dhanabirda Session Judge asina lupa lakh amaga lising yankai fine oina laikhidrabi ki apokpida sinanaba direction supiki amadi state government laikhidrabi Ratan Malagi apokpida court of criminal procedure 357 clause A gi makhada compensation oina lupa lakh manga kusinna basu judge na khanganke ngasi ki trial aduda council gi maike gi soibam dhanbir asi tang na phangba nga pengba puthokpagi damak leibak na sakhang nalaba mioi amani mahaki nupi amadi masa ahum leibaga loina case asi rarest of rare natabana sibi ke serak pb dana ba free tauki ngasi ki judge asina case asi examine toroba matung dhanabirbu mi hatpa amadi evidence mangan bada mara leire adumakpu case asi rarest of rare oidabana council ki prayer da ayaba piki nupi angang da katukan tobe ati sabi angang da khoi namja nam thengna duna patu macha leiba singna pu in hena puthok piraga hatu ga langthok pase society da masi nupi da crimes against women da masi yam akai bani haiba lesson number ding asi judgment asina tambire sigi hearing accused exam listening matung da atopa yam senior advocate amasung moi koi ga mu thengai mana si amna defense yam kanna tawi aduga ikoi evidence kitang strong oibana koi prosecution gi ayo sing loina loina na ikoi de assist tawa mayam sin ji am ikoi jamna cooperative pibi maram dana koi case success tawa panbe yabadi kurai singam ngai kai de laikhidabi RK Ratan Malabu accused dhanabir na hokhi sahi ingkum jale sini tarada makhori lakhatuna langthawal pura makhong da halam khibani numida du makta sangjamai police station da FIR salabasu charge sheet adu lesini tara mari ki July 9 da thangalakhi maralig matungina dhanabir jail tha taruk leirurabasu bel da leirakibani adu moinamak hokhiba October 3 ta mara leire haina lauthok padiki police na custody da thamki nakala barabda sentence lautholoba matung soibam dhanabir bu court ki puthorapata koisau narba miyana thomjinduna attack taunaba honaki ngasi si phangbajida aingonda yam nungai ba adagi thawai chu nungai ba yam asu kapni kunga ba poe kari kino da ai lai ba gi mi chang lai tabra khoi kin lai ka sense a thum cha gi pe hap ti da ga di adu kaya ma ina khalu ye ba do ado aina khalu bu pungam do aran boi ram ye ba akhoi gi lai pak si da zo pe chanu sa adu ba corruption taw da ba apa mi khadi lai ha ba cha ai nga si khang mai chek na ai khang jai ba mayam sina ai bu nu chi bi ba da gi asum ba pa ba da gi akhoi gi ma pun chi chu ba jen da thang gi ba ma se ai yam nungai jai ko Maunaha ama Thori Yanduna laikhidabagi wahauda nupi mayamna irang haurure thadoga se ngara numidang wairam Imphal West ke Singjamai police station konba kawa nauram laikai pena khongbam pareng da thokebani Thori Yanduna laikhidabi nupi adudi asem ongbi Nirmala sahi kunthra mapuroiba sem Sunikarni thodok thokpham dagi phangba pauda Nirmala si ngara numidang wairam pung manga makhairam tabada mahaki kage ceiling fan da Thori Yanduna lerambadagi imung manungi mioy singna thengna rakhibani khudakta advance hospital pukhatpada doctor na sire haina lautorapadagi rinski mortuary da postmortem taunabagi damak thamkhre Nirmala laikhidabagi pauhek phangbaga mahaki mapam oriba hawa marak irom laikai dagi masing yanwa mioy kyana nupa mayum da thomjilaki tanjadu da nupa mayumgi masing yanwa mioy kya thongnarakpadagi irang thokke tawki pao du tabda masing yanwa Imphal West police personnel sing laktuna irang adu laksingki thodogi matang da Singjamai police station a case am lokhatkre laikhidraba Nirmala gi luhongba sahi phadri hairi People's Revolutionary Party of Kanglaipak Progressive na lamda masibu India dagi ningkha tamhanabagi hauri plan ase aikoina hobanate India na torokli balan bu thengnabani haina phongdorakli lona thingkhra bala lob asigi chairman L Palibana lobasigi fingang lanmi lingkhat ki sahi ni phunitoi surak paga mari leinana thadar pasero lomgi matungina ngasi phawba satarkli ba yaol gi mungnaba se India manungi mungnaba nate mungdari basidi maning tamjanaba Kanglaipak ka maning tamlaba India ka mungnaba lani law and order ga mari leinana horkli balan nate political and ideological gi lani Delhi na iresa singbu thau
thoi usite haibase income jale se masa pani fani pan gi miam gi mihun na seng khiba lengak pu muthak khiba statehood demand da sahi kuni thoi sang khiba mahiro singi hak pu namhatuna tha mari helaglaba Manipur University ki wathok asina senglaba khudam ni haiki Taris Super Central Pay ki matang da tha sigi tarani pan phawig manung da se minister yauna JSM sung lenga ki maikei da wari sana na basip secretary na khongthang lokat piu khongthang asi lokat pi da tarabdi tha sigi taramapan am sung kunda state as da lei lenga ki employee khuding mak mass casual leave ki khongjang sangsil lagani haina JSC amtuk and MCO ki secretary general and BK number leina basigi puning singsil lakli ngasi imphaling mafam amada pangthok pa pawmi singa unabada BK na JSC sangsilapa khongjang ngasi ka thana nimit chani ga subna ani sukhi baga loina haukiba August 10 da chief secretary yauna lenga amadi JSC ki maikai da taresu pe gi matang da wari sanaki ani suba oina August 13 da wari saduna nakalani gi marakta pam pam da phongtona ki amadi athuba matam da chief minister yauna warosin purna bohna si haina chief secretary na thasaba piram da matung ngasi tha ma helaglaba phawba karigumba abata JSC da khangalak laitri chief secretary na thamki wafam thab oina onthorok tabana ngasi masamagna Masama ka unadana wari sabda athuba matamda se minister yauna unana basin gani haina thajabadi pirakle JSC na thariba nimit asi phawbagi manungda unabagi tanja piraktaba tarabadi matangi namit October 18 amsung kunda employee section khuding magna sangsin gadori khongjang asi khudong satabasing lengana daita pugadabani haina mahakna pongdoki Manipur da leiba praja section kudimak amasung employee section kudimakta tangai phadana changchangani lawriba warib asi tasengna Manipur government na akoina matam sangna demand tawdu laiba 700 pay waru ma pubirakta maram oiraga akoina changcheningda 2 days mass casual ki khongjang asi changchelakpani masida khodongcha daba thokpa mayam adu akoi JSOP M2 MJO na natte haiba wafamdo media mating loroga praja section kudimakta amasung employee section kudimakta thamjari Manipur da leiba praja section kudimak amasung Zeliarong United Front ZUF dan lalalop asimaki Captain Salim Pau Pamai bo NSNIM na mahaki loina bigi mamang maktada nongwina kaftan hat ki thong adu yaning daba phongdarokli NSNIM na India government ka ceasefire agreement inaduna agreement adu license to kill oina lawtana maning makha tamdana leire haina lalhau lup asina thadrokpa serolamana hairakli Impal district manung sanalaiba pungdongbam lamlai higher secondary school award poza atu matam thabira o haiduna protest sathakre Kanglepa Students Association case in a Sindana school asida sathrakkiba protest atu da saru yakiba mahiroi singna pongdorakpada school ase salim sahil sini tarani pan asida higher secondary olakhibani adu bungasi phawpa school asigi award pa infrastructure amadi waza amatanga si phawpa mari leina basingna tharaktre case ki deputy secretary Kwesnam Sanjoy na pongdorakpada ngasi dagi nimit mangani phawbagi manungda lenga kasina award poza school asida tharaktrabadi akan makhong sangsilagani hairi Class Alben Arts ta Satra 23 aduga Alben Science tana kungani toy haidiba mairosing asigi oja amata thabiraktaba amadi science ki oja amata jipo higher secondary takinaba oja amata thabiraktaba asing asima Kanglepa Student Association amadi lamlai higher secondary gi mairosing ga apunba oina asi koi changjin jabani karigumba lenga amadi education s na mana tabidina atubuma tanda thabang onto kurana binamata KSA gi maki de amasung lamlai higher secondary maki de gi nolongna thamjari Tawal district ke herokta laiba kangarokta sagatari ba Manipur lenga ke engineering college amadi model residential school ngasi ore oyung tamkhre mafamadu da education department sinduna pangthok ke patharam da education minister TS Rati Syamna engineering college am model residential school adu ore oyung tamkhe ore oyung tambagi tharamadu da minister Rati Syamna sagatari engineering college asina Manipuri mapanda mahi tambasatpa kharama khaidi hantan ba ngambagi mathakta laibaki sentung pibam da kharag makai mat phagan ba ngamlagani haiki District Health Society Thawbal amsung District Mental Health Program ani na puna sindana Thawbal District ki oina ngase World Mental Health Week thoram Waikomani Girls College auditorium da pangthokre Young People and Mental Health in Changing World haiba theme da pangthok thoram aduda NMSP Manipur State ke State Nodal Officer Dr. Ranita amasung District Hospital Sandalgi Psychiatrist Dr. KS Robindro na mahiru singda mental health ki matanda section kada wapam kaya khanghan ki Swasth Bharat Mission ki makhada Thawbal District Puluna na thamna banumidang khuding lam tu sem ki thaba haukre numit khuding lam tu sem ki thaba to Thawbal
gi Deputy Commissioner Haubam Rositana Haudok Kiva Lamtu Sengpadu Numit Kuding in the Midang Pung Troti Nipan Paupa Satagani Hairi. Matang sa break malusaki break matungda achum keso amadi ancham na hayeng October 8 daki National Highway sing limit mangani economic blockade sa thakani lauthoki badu matam kharig oina suspend tawkhi pau madi Manipur sumalang tongan ba ipau sing pudna laksagi paknis pumi tadun lebiu Mayam mukana taram nok sari balatin saki makata papau mayam da bizari All Tribal Students Union Manipur Achum Kuki Students Organization General Headquarter KSO Amadi All Naga Students Association Manipur Ansamna October 8 Haindiki Haudana National Highway Sing the Mangani gi Economic Blockade Tawuni Hana Lauktoki Badu Matam Karikoina suspend Tawkre Nakalabaram the Mahiri Lup Sing Asina Hausik Oriba Manipur University ki Wato Ase Lagang Atubu Matam the Watos in Puraktuna Mahiri Singbu Mahu Sago Mahima Sing Tamba Pangan Bio Haina Apil Torokli Simenong Daliba Chungi Office the Pag Paumisinga unaba bada mahire lo basagi General Secretary Saipoi Hawkip Nahai Manipur University wato kasiga mari lenina chum KSO General Headquarter amadi All Naga Students Association atangai for the economic blockade ki kongjang asi sangsina ware lokibani adabu Minister Nongthanom Berian ge initiative amadi tribal mahire singna thengnani ba kodong sa singa si khangan biduna Kangbiduna atuba matam dawaration purakna bukhana ge hype ki thajaba pirak patigi economic blockade ki khongjang ase matam khari goina suspend tauna ba wareb lokhibani nakal maromda se Minister Nongthanom Beriana tribal mahiro sing oiba tokhaiba Central Hill University thamba natragana Indira Gandhi National Tribal University asibo full fledged university ohenba haina tribal mahiro sing thamkiba demand bo thawai yauna tabi khiba ga loinana atuba matam dalenga ki market gi mari leina ba thawak Lokhatnaba Yangsin Kani Haina Taza Pirak Papusu Tagat Papungdorakli. There are so many students who do not want to take part in the agitation also. However, mayam victim tana leibesi. Huzik admission hausu amuk thingdana hangdana leiraga toba kanda. Mapanda larik tamba dingai chatpa yadaba mapaisu. Loi discuss toba kanda honorable CM nasu tribal students leaders in the request toba matunginna. He said he will solve at the earliest time possible. He requested for some more days to fully restore normalcy in the university. Moreover, ekoy nasu yengba kansida university disu kitang administrative official work sidi khara chathare haina di numit amani gi manung sidi uba pangi. Ngasigi pawbi phamadu saru yakaba chungi Finance Secretary SR Andriana economic blockade asi batam khari koina suspend tawni tribal mahiroi lup singna Manipur University wato ka se atu matam na warosin puraktuna mahiroi kayage future kan bapami housing se post graduate course yaw na tongan na course kaya exam loisindri loina na course kaya gi admission haudana lady Manipur University ki issue asi ga mari leina na khongsang sang syllabus singna mahiroi sigi khallaga khongsang asi atu matam da handok pidana mahau sagi phibam hanjinna ba hona biu haina SR Andriana appeal tarokli Nakalamramda Langakimi Makada Chum Keso Madi Anchamna Singil Lamsingda Healthcare Education Yauna Constitutional Rights Kayam Pangdana Lady Basisika Mari Lenana Charter of Demands in Yangsina Bahidana Additional Chief Secretary MS Khana Siarman Oiba Member Mangana Saba Committee Amasemdana Tamagi Manunda Demands in Asida Kari Tapak Packet Payabiki Hyper Tidok Naba Serol Ama Tokiba Dubasu Taran Oi Haina SR Enriana Fundoki. We are happy to see that academic activities in the admission form the same case lady pending semester final semester exam pending me the notice to pire exam hesitators request whatever the case may be students student state ki future ni students koi ki careers di mayam kanminare haraga student koi career di kanminase have the koi organization ki agitators in the appeal to we are happy
Manipur University community asibu terrorist ki mong khongsang sangsinli haiba wahi sijinaba amadi unparliamentary oiba terrorist act haiba wahi sing sijinadana Professor K Yugindro Singna MSRD ki Department of Higher Education ki secretary da CE kibasina Professor K Yugindro amadi magi functionary singna paikhat pathabak thorom singda makhatana non corporate ki khongsang sangsinaba haina ngasi mutagi emergency executive committee me phama mana wale blokre me phama sina university sigi phajin ke ba oza amadi mahiroi thadok tabagi mayokta saliba October 10 ki university asigi oza sing mass casual lauba amadi university asi normal si lakri phawba examination amadi admission process reschedule tawba haiba wale sing asi lokre haidi Manipur University ki phajin ke oza sing amadi mahiroi sing athu matam thadok pakaloina na university asibu tangdu laita handana mahiroi sing mai tamba phangalu haiba waham asida yimpham oidana ngasi su mahiroi sing ne wakani pham phamkhre Manipur University ki economics department ki mahiroi sing amadi research scholar sing na department ki geta sathakiba wakan infam aduda oza sing mahiroi sing condition yaudana thado oza suspend tawba yaning ti haipna sing wahai sing iba se mapak sing sajinaki loinana mahiroi sing taleba demand sing asi thabak ta ontok triba phawba democratic oiba khongsang sing leptana sathagani hairi MU da khoi midnight red to khibdo du koina condemn tawjai aduga ani subuda khoi oza amasung satra khoi phagi mayam je unconditionally release to biu haijaningi aduga makha tarak nain haijaning boda khoi suspend khoi oza sing bu suspend to boje khoi ajaning de aduga khoi university ama haibasi khoi oza amasung satra yaudaba je khoi haksang amada thawai yaudaba gumani ina haijaningi aduna khoi university da khoi normal si je athu matam da pubiro haina khoi mari lena ba authority da khoi na request tawjari aduga khoi semester angang mayam ji khoi oza suspend to khopa gi resolution je proctor di khoi pekha thagiro haina khoi thamjajari makhata Manipur Governor Dr. Nazma Heplana MU ki khongsang loi singda favor tawi haina Professor K Yugindrona MSRD da ikiba letter amada panki badubu Governor Secretary na kanba maungda yaning da phongtorkli mahiroi singbu describe tawbada terrorist haiba wahai sinaki badu laibak tvni amadi asing wafam asina MU campus manungi fibam hena thizil halakpa yai haina Secretary to Governor of Manipur T.S. Chitranjana Professor K Yugindro da iba letter amada akan wafam thamlakli loinana Governor ki mayokta asing wafam thamba haibasi defamation oibiki mathata protocol su kairi bini hana secretary na phongdorli university ki phibam asi Professor K Yugindro na BC in charge oina thau purak patagi amadi police thamjillu patagi hena phachilakita bini Professor Yugindro na mahagi mathakta mahiroi singna nampu sapu tawki haina aranba FIR amasu tawkhre haina masabana Manipur University ki rector su oriba governor ga Raj Bhavan da unaba matamda yajakhibani Namidada Raj Bhavan da laku matamda Professor Yugindro na School of Human and Environmental Sciences ki din Professor Arun Kumar ga loin rakhi unabadu Manipur University ek ki matungina Professor Pro BC khan ki power ase Executive Council da lai Vice Chancellor da laite manabandana Professor Yugindro na karamna BC ki charge lori bano haina su hangkhibani haina secretary na letter asida hairi Manipur Langaki Mahut Department and Moirang Municipal Council Thamliba suspension order Maram Sadi Athupta suspension order Loktok Pio Haina Moirang Municipal Council Congress Councillor Sinamari Laina Sing Punin Sing Silakli Impali Congress Baban the Paumi Singa Unabada Moirang Municipal Council Ward number 11 Councillor K Memtho in a Fongdorapada Moirang Municipal Council Councillor Sunataba RK Sarad RK Mani Sung K Sanatoi Kawami Ohumna Municipality Act 1994 के provision matung ina Moirang Municipal Council mathau nithi na pangtok pangamdre haidana mahut ki additional chief secretary da hauki sahi lisini tara ki September 9 se tharam ki hadbe mioi kharana se tharaga file proceeding sathaduna sahi asi ki July ahumda mahut ki under secretary MD Yasir Ahmad Khan na suspension order thoki phaiba se angak pa phawi haina spend ba phongtorki loinana suspension order talk to sahi asigi me tareta Moirang Municipal Council Executive Officer da Councillor tarena no confidence motion thakatana BJP ki karakpa chairperson Mariambam Roni Balaga special meeting kauna bakhangan ki hairi adumakpo punamak nathaiduna hiram asigi matang executive officer na wafam amata phongdok lamda ba haibasi laibak thibani ngasi phawbada Congress ki councillor singna council ki sakhat tharang singda yetki amata leiti haina su thamlagli
कांग्रेस की ओने लेबा कोई काउंसिल मंगा से अखोई दी तसेना डेवलपमेंट अदुकी मतिक पामजाबा अदुना मखोइना एनी डेवलपमेंट तोरकोदा अखोई दी मोइदा काइमता क्रॉस तौगिबसु लेते अदो अखोइना हौजी पेंजद्रिसिना मरम सुंचा चादबिदा अखोइबु सस्पेंड थम्मिबसे अखोई दी तसेना हाइनी मोइना थारकपा आरटीआई कनो दी ब्रीफ ती मतुंगिना अखोई दी मीटिंग रिजोल्यूशन लौरगा थाजाग्रामनि इओना थाबिरमदबने अखोई काउंसिल गी दी मरालमपो लेजदेबसिदा मोइरांगदा लेरिबा सिचुएशन जी अखोई हौजी था अहुम हेंगले जी सस्पेंड थम्मिसे पोजिशन रोल दुम लौरगा मोइदा लेजबनी मोइदा आई अपन डेवलपमेंट अखोई कैसु पीबे लेगिदे मरम सुंचा चादबा सस्पेंशन नि मची याम थुना हंगलहन बिउसि Napilan Memorial Association Manipur Nasidra Napilal gi hoda thongna pan soro ya khi lai khidrabi ima singi ma phamda langban gi haikal lekat tamdana kai khomna put khre haikal lekat tambagi thoramadu income jale samasa pan kontra ma pan da thokhiba Manipur Napilal da thongna pana losing kibi Tamara Patra Awardee Ima and Rajani Devi gi masan pa longzamba maite gi sangai da pangthokhi thoramadu ko mari lenen longzamba maite na phongdor pada income jale samasa pan kontra ma pan de samasa pan nipu ma thoi da thokhiba Napilal da thongna pana British ki mayok ta lan thengna khibi lai khidrabi ima singi ma pham dai kai komna but pagi thoramasi sai khuding langban tha da pangthok tona lagle Manipur gidamak thawaina pontha pikhibi loi thongna phabi ima singna lamdam asigidamak lorong khiba thodang adu monai dena lehongna ba lengak na thubadal thabak ta onthok na bohona biu haina apil tarokli जेनिम्स की रोता पुरखमंग करजाव की ममिंग सी मिनिस्टर लाउथोक पिगरे रिम्स की लंबीदा सिराई नगा की ममिंग लाउथोक पिगरे असुक कुइरबा नुपिलान निंगसिंग लंबी हाइदना इंग्लिशिंग अमगा समापन मरफुद्रागा निपान की जनवरी की तांग अनिदा मतमतु की सरकार न कैबिनेट ने पास तौरबा नुपिलान कॉम्प्लेक्स असिना साद्रिंग की मांगोइनना नुपिलान निंगसिंग लंबी हाइबसे पास तौदना लेरिबासे अखोई एजुकेशन कयामा संगजनदे हाइदना ngasi की सरकार नसु ताबिदबसे मसी तौबिगनु Manipur the Indian Air Force ki marfu taruk suba kumon tharong ngasi kaksing district manung sana laiba thongnau zam da laiba thongnau zam na bagi yum da pangthokre all Manipur ex Indian Air Force Welfare Association sindana tharam adu pangthokhibani People's Revolutionary Party of Kanglipa Pripake haying pangthokatari bani phumato super rising day nimit ka mari laina na aina tinkrabala lo basina laibak mia westya lamdam gi yaw lop singi mafam da yai proposal pirakli lobasi ga acting chairman ke sathi na thadrok ko serol ngi matungina ningtam yaw lop punamagna apun ba phambak amada pun lemina dona ningtam bahanjil hansi haina makata na pause lakli ngasi phoma pause singda hero block congress committee ki president secretary amadi assistant secretary yaw committee asigi members sahum BJP de yaw re haina phongdok lakhiba wapam asi arano wapam ni haina hero block congress committee ki maiketi ki sengdok rakre ngasi Manipur press club ta paumi singa unabada hero block congress committee ki executive member maibam rameswar na haikibada BJP de yaw re hariba masana masa ba hero block congress committee ki president oiram mi hariba mongam maring hariba mi asi yaw na secretary oiram mi hariba taurangam kala hariba mi asi inkum jare sini taratar ki general election mamang da Congress Party te tokra mi oi ngaktani loine na hero block Congress committee da assistant secretary gi phamsu laite haina su phongdoki जब थीबदा हुजी पालिब सरकार हिदा नपग खरा फंगदरा खोतकदरा हाइबनी मोइ जहानसु कांग्रेस पार्टी मनुंग लेरिंगे दसु कांग्रेस पार्टी मनुंग दगी फल्लान सिजनबा अदगी कोइगी मयाम की फल्लान सिजनबा खोतपगी मरान मयाम लेब कांगबु ngakतनी हुजी अखोई हाइरो ब्लॉक कांग्रेस कमिटी गोइना अखोई कांग्रेस की मपांगन करीमता सोनथब लेते मदु खुदम दे कोई लाकदुबा 2019 दा पांगथोकदुबा पार्लियामेंट की इलेक्शन जी कोई मदु सब सब कोई स्ट्रेंग अदु उथोक चरकनी हाबिसि में थमजरी Kada Imphal West District Committee ngasi ori posom amasung homathem lai kai mera paibi khosamdana khanaba drive sathabada yamlaba yungong amsung yungang fakat khre ngasi nungthil pung ahum taba matamna ori pok asom lai kai amadi khomathem lai kai da sathaki ba drive atuda yu yondona hotel hanglaba mioy sing diki yamlaba yu sing adu phagalakibani phagalaba yu sing adu miyam mangda mai thadana manghanki Ukhulgi sangsakta leba tarasuba sector asang rifles and district atu ki Patkai Christian Academy da lem lai wi kem ama pangthokre headquarter IGR South ki makhada ngarang pangthok kem atu da Dr. Ahumna Punna School atu ki mahiro sing yauna punna mioi sani yang khairom da layengki
Lucknow da Sathari Indian International Science Festival and North Zone gi model exhibition namaru Manipur na ahanba ani subam ni ahun suba title lo bangam lakre lona cultural dance su Manipur am di Mizoram na point joint winner we kre amaram da Zone 17 robot putok kiba tiam Nandalal na International Science Festival asigi science model exhibition na mahake robot na ahanba position tarakre Hausa sanam ki pauda Argentina gi Buenos Aires da pangthokpa lisini taranipan Summer Youth Olympic Games ta India bu mahut sindana yaukiba Manipur gi Tababi Devi Thangjamna judo masala da silver medal lokhiba kanona mahana Olympics Juniors Senior da lebak asi ahan medal lo pangamba judo sanaroi oikre masana si hawdopun mita haibadi ngarang mahana kezi nifu mari ki event Pan American Under 18 Championship ki gold medalist Maria Jimenez ki makuta ani senior da maitiba nangduna silver medal asin lokibani nakal marom da masana sida nupagi 10 meter air rifle da India ki shooter to sir mane na silver medal am lodna masana si medal account hang to ki house India ki medal ani sukre masana sina India ki sanore ni putar na tongan event tara humdo sarok ya to na house phobi oina khwaidi ki amna youth olympics asida sanore sarok ya ba oidi Women's Under 19 T20 League Trophy da sarok yarugata ba Manipur ki team nga se imphal tha thokre Orissa ki katak ta thasi ki taramani ti ki pangthok pa hawu tori ba cricket tournament se da sarok yaruna pa Manipur Cricket Association nirpi sanoi tara homdoi amsong reserve player ahum galoina support staff oina mioi manga su nga se ki khongsa da sarok yakhe thasi ki taramani da Manipur team na Orissa ki lamba taunaragani sathakatori ba T20 League asida group B ki oina team tarena sarok yari And the 14 girls singles ETA Mata Championship Series tennis tournament ngasi tigalam pelda leiba officers club ki Deco Turf da sanaba hokre All India Tennis Association mi makhada Manipur Tennis Association yumbu oiduna ngasi nuktil sana ki under 14 girls singles ki ahan ba match da Tanis Rana Artika Rajkumari bo point taruk sina amadi taruk anida aniswa match na agu yumnam na Ananya Sharma bo point taruk ahum amasung taruk amada aduga ahun suwa match na yumnam thoibina MNC sanaremi pu point mari taruk taret mari amadi tara ahum da mai thiba bibangam ke ngasi deki pangthok pa hokiba tennis tournament asda Manipur ki nupi masa sanaroi nipan aduga Assam deki nupi masa sanaroi ani punna nupi masa sanaroi tarana saruk yaduna tournament asda makok mathang tanana ba lamba taunari hayeng satharali ba tournament asigi makhata matching sanaragani Nakalamanamda tournament asigi tennis series ki ngase usana ki bahan ba under 14 boys ki singles na Manipur ki Sanjam Aswazina asangi Bikramatitya bo point taruk amabadi taruk amada aduga ani super match na Manipur ki Gavin Wahing bamna asangi aman Boragohan bo point tare mangam chung taruk manda bai thi bangam kip kono na tournament asigi ngasi sana ki ahum super match ta Manipur ki Niraj Thoksom na asangi Sudhanshu Barka Takibu point taruk amabadi taruk marida aduga mari super match na Karnataka gi Sadvik na Manipur ki Kasam Rio bo point taruk sinam sung taruk ani da mai thi bangam ki All India Tennis Association ni makhada All Manipur Tennis Association sinduna thasi ki taranthoi phau da sathakatar tennis tournament da Assam dagi sanaroi Nipan West Bengal dagi sanaroi amma Karnataka dagi sanaroi ani Maharashtra dagi sanaroi ani yamdi Manipur dagi sanaroi taret puna sanaroi kuna saruk yari heng sathare tennis tournament ki makhada match sing sanaragani Kunma thoirak suba under 15 Open Saturday and Sunday Rapid Chess Tournament 2018 Kanglei Chess Academy KC and Sinduna Laliba October Tarahum Doida Pangtholakani Haina KC Gaserolamana Hairi Loktak Taliba 54 Suba Battalion BS and the Makoi Civic Action Program in Makata Loktak Football Club Kom Kairap Susan Purda Sanakonab ki Polam Sing Kusinakri SSQ Border Security Force Squaring gi Makata Sanakonab ki Polam Sing Kusinab ki Taramadu Yakai Baris Battalion BSF Block Taki Camta Pangtokibani.
A Pratap Singh Memorial MU Inter College Men's Football Tournament के final KP College yang thangam ni Moirang College ani lamba tong naragani Tamal Mani College oi nam na yumbu oi dina sanare football tournament ki ngasi sana ki ahan semi final da KP College yang thangam di KP College yang thang panjal home sana da match asi draw oi bidi kicks from penalty mark match asi ka po gi laibak lem na bada KP College yang thang na panjal manga da United College Sandel panjal ahum khak sanadana match asi KP College yang thana United College Sandelo panjal tat ni pan tarukta mai thi fi bang ke sathariba football tournament asi ngasi sana ki bani subal semi final da Moirang College na YK College wangji mo panjal om saina da mai thi fi bang ke Manipur University Sports Committee ki me makha sathariba football tournament asi da Manipur ke tonga tonga fam sing ki laiba college sing ki lakpa football team kuntaruk na saruk yari hayeng sathariba tournament asi ki final match sanaragani Available at the Alliance of Miamda, Tamzeri. Upum Direct Super Wildlife Week celebration in a solution craze and Alambiki, the Lamlaka South Section Haliba sitting about Manipur Governor Dr. Nasma Hepla and Lenga Poning, Vincent Cray. Lobuk Sing Pangana Balangango, Tabak Packet Pahore, Water Resources Commissioner Nataga, Minister Giloisanga, Wakatiro Hina Manipuri, Minister and Birena Pongo. Ex police na lapata sab sabat horang sing pakat hodrawadi Manipur si isam sa balambi pauna pam ama oiraga tau tok hogorogani haina Indian Chamber of Commerce ki exim summit na hai amasung Argentina da paktol Summers Youth Olympic Games ta pangjam tababina judo masana da silver medal lobaduna Olympics ta lebaga sig medal lobangamba an judo sana roi